PARI Mutual Benefit NIDHI Limited Halal Finance ki investors Singgi Sen Senfam Athuba Da Handokkadbani Haina Finance ASIGI investors NGASI YAIRIPOK LAIMANAI da Wakat Khongjang Changsinkhre Wakat Khongjang Changsinkhre Coordinating Committee of PARI Mutual Benefit NIDHI Limited Halal Finance ki President Subanuddin Nahai investors SINGNA Makhoigi Sen Handokkadra Haina ngaibda wabana khamthengle investors SINGNA wanaba Asi ubadagi social activist Riyazuddin Bogi Mayumna social media gi thongda investors Singgi Sen handokna bai ho ama changsilakli masimak yamna thaganingai ni Riyazuddin gi ho asi coordinating committee of PARI Mutual Benefit NIDHI Limited Halal Finance Tamadi investors Singna sogatli loinena makha tanasu investors Singgi Sen fangdriba fawa iho asi changsilakani habigi thazabasu thamle Khongjang aduda saruk yakiba investor Ravina amadi Yasmina anina fongdorakpada sel handokna ba haiba chatpada fazadaba wahi wata sizinnarakpa leiki thoganingdaba thodok khara suthokre thodok aduga mari lenena police report amasu pisinki hauzik fawda action amata lokhatpa leite investors Singgi Sen amata mangba yaroi Athuba Da Handokkadbani haiki ngasigi Wakat Khongjang aduda Halal Finance investors Singgi capital amount khudakta Handokkadbani chairman Sheikh Abdul Hakim Buhan Hakimna Haidokiba wafam hongba yaroi haina kholaukia sulauki Halal Finance investors Singgi paisa handokna bagi damakta ihawa makan na sangsilakhi asigumna ba ihawa sina akhoi committee amadi investors singna sawgatli amadi Halal Finance investors Singgi paisa si phangnena ba hotna bada aroi bi thakta hotna bigani haina thajabasu thamjari Halal Finance investors sing awabana kham thengbadagi sihibasu yawkhre makha taba karigumba sirakpa thoklabadi madugi mathakta masibu salairamliba maruoina directors manga ming pallabada Mansur Ahmad managing director Jungkhai Bam Azhar Khan director finance Sabas director human resource Azmir Sharif, Director Marketing, Nasir Hussain, Director Risk and Management, Amadi, Asigum Lava, Halal Finance Asigi, Waidigi, Mako Oina Ladiba, Chairman Abdul Hakimna, Tuba Matamda, Yangi Paishasi, Singok Pidadra, Laibadagi, Makatava, Asi Anatoloko Yaurabadi, Makoising Asigi Matakta. Akan ba FIR lakhatuna murder gi FIR ko lakhatuna ikai khumne jariba social activist Riyazuddin Bogi Mayumna hotna birakani haina thajaba thamjari tasengama Halal Finance ki wari mate amatang haijarabada ngasi jagi sahi amarom gi mamang 15 July 2024 da close door da Chairman Abdul Hakim gi jumda meeting ama pangthoki hairiba meeting aduda magi family members maru oina honorable MLA Nurul Hasan Sheikh Nur Rahman IFS jauna pangthokiba meeting aduda makhoi ahum mangna Halal Finance investors singi shelasi amata sithadra handokani amadi matam khara ngaibiu haikibani adubu ngasi di sahi ama phajilakle Sahi ama phajilakla si phobada sen singbidadana lairakpadagi ngasidi Halal Finance ki investors sing ase aduki matik wabagi thakta yaure loina na ngasi aikhoina hotna jariba tawriba thabuk mayam asi manipur da leiriba CSO mayam nasu mateng pangbiu haidana committee gi amadi investor gi maikai dagi apil tawjari Now, Piggy Manan is Hanana Masuti Pangre, Magi Mobile to Sulobi over Tenet and Magi Puri Henbet Tadapire, and the mobile maning the Lupa, Zangacha Piania, Kia, do Sudum Manghore, they get Kongo Suta Hore, they don't Ponsipio Hypers, Peter or no don't but the Taurus or Kalusun, Pesas, Lodi, Pipa Sungam Moeduna, Sacro, Hiraga Yamna, sit Taway the Bemong, the Nupiang, the Nupana, Putabe, the Hiraga, Kogi Moleski type, the Sunan, Pisik, Magi, Gaida.
sagan sida da kuina lairami police ta sui khoi changjile FIR tawba isamakna paudam me sumai tawbire khoi si sumai naw pisisit pagine na ga police thangala yang hale police su karima mana I thok pasu photo video law khalle sumai na mana video law de na ko na muga kai do video ma na sana photo ka phodra na police no ansal laga khoi do ina hange usta sa adaina ai khoi di sugom bailam si khangban te noina nomitu da khoi champan su ai isam champan yaw da bidana lang hang do golon ulam bid noina to bi hogada me adu to bi hodra kai no khoi do anjal la hangai je na hairam me adu da gi ngasi ko police su kari su ama habadi police na onsal laga dum akhoi gi committee chil laga pururi ba kangu si do onsal laga moi taro FIR pa laga kholaga to bi re na dumai na ha manang ba kamaran sina ai gi sida si patam te sida thil laga ayum mayum da chingchan bane tongani tonga ta tar ga moi torem panda adu da CC camera du puthok piyo na kan camera function to de na hai Halal finance investor Singgi capital amount Chairman Sheikh Abdul Hakim na Haidokhe Wafam